Trongawi Thodoki, Yaning the Bafungutuna, Kongjin Changsiling, Cheraksida, Gauria Laning Chatpasingi, Cherabagi Kumhai, Mahok Shagumna, Pangtoknari, Adumapu, Hanagumna, Mapungfana Pangtopagi Mamidi, Tadri. Right now. Cherau Kumhaiga Mari Lenana, Tangmai Ban Cherau Ching Yauna, Tongan Bating Singda, Miamna Kana Pagi Changsu, Mahok Shaga Yenerba Matamda, Hantabagi Mami Amadi, Adumak Uri. Angasi akhoi sajibugi chairau du mesi akhoi uyal amang sin de leba budobugi pakhang bagi akhoi laisang jisu sajibu no pan ba chairau wasi mai lena akhoi thong hanga mayamna leibak ski awana tariba mayam si rasalang ban awana kokna na ba khring maksi shanti leina na ba akhoi sori mafam da akhoi mayam duk thangmai targa akhoi sori famda kachabani adubu mahuksa de akhoi leibaki irang leitabna man morega akhoi sei nongmai lai gi tin gi thawak kaya amga loina pakthok sabani adubu anda ke pe khang thunghodana tabungda isa ani laigi daba amasung inau kaya laigi dabtu manam oraga akhoi lai thoram chi tangai padana akhoi sori thomdu khatamak tawdaba yadaba oina pakthok sare kuchi sei gi oina matung tabada akhoi leibak chi shanti lera matung de akhoi hena maya puna mangna amuk sajibu chairau wada akhoi puna Sajibu chairau wasina lakpada puna mag yai paba ingsikpa amasung matungda amuk puna pangthokminaba oimina chaiba wafamsi ai maikai dagi khudingmakta thamjari. Thank you. Imphal to Digi Maikai Dagishu, Tagal Pofong Doctor. Thank you.